Admission open, admission open. Apollo Academy, 11 Science and 12 Science. Subjects offered: Physics, Chemistry, Biology, Mathematics, English, Meitei Mayek, Home Science. Class commencement from 9 May 2022. Form issue from 25th April 2022. Address: Kwakaithel Bazaar near Amuko office. Please contact 825-801-3846. Apollo Academy Common Universities Entrance Test CUET 2022. Class commencement 9 May 2022. Eligibility 12 pass or appearing. Available hostel seats for boys and girls of school goers. Nahak pukning wakal gi anaba leibra drug addiction amadi mental disorder treatment gidamak adom karigi wari Manipurda ihan hanbo oina Rehabilitation and Child Care Center inkalakliba naha singita oiba experienced lerba doctors amadi clinical psychologists singna layingjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga, healthy diets, weekly health checkup, intensive daily routine. Awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center Kwakaithel Akham Lekai Adongi Mathau Tarabadi Nakanda Pijaribak contact number asida pau faubirau. Admission open, admission open. Apollo Academy, 11 Science and 12 Science. Subjects offered: Physics, Chemistry, Biology, Mathematics, English, Meitei Mayek, Home Science. Class commencement from 9 May 2022. Form issue from 25th April 2022. Address: Kwakaithel Bazaar near Amuko office. Please contact 825-801-3846. Apollo Academy Common Universities Entrance Test CUET 2022. Class commencement 9 May 2022. Eligibility 12 pass or appearing. Available hostel seats for boys and girls of school goers. Ahanbada maruoiba pau Malengi mafom pumnamakta Islam laning chatpa singna Idul Fitr ki kumhai pangthokna bagong Manipur ki tongan mafam singda so harau tayamna pangthokna khrei Arambam nanau ki misida chenariba police personnel sing father cherak pi jiba fawba asibak sang lokiroi misi asige matangda akan bakhongjang kaya sang silagani haina lekhijaba Arambam nanau ki mandomcha Arambam latana phungdorakli Numit nini ki khongchata Imphal da laklamba tourism ki union minister Z Kishan Reddy loktak ta paikhaliba tourism project sing yengselam laba matung Imphal thadokre Seng Bora the Lotuna Purapa International Market the Lupa Crore Ama Lak Hongfunipan Rongi Oikataba Brown Sugar Gram Janipan Nimfunitoi Kudeng Thabita Leba 20 Assam Rifles na Fagat Pangam Kray Mami TV ki Manipuri Prime Time News being Tabriba Singbu Chan MAIBAM na Khrum Jari Hose Pau Sandona Pizari Malengi mafom pumnamakta Islam lining chatpa singna Idul Fitr ki kumhai pangthokna bagom Manipur ki tongan ba mafam singda namaz sondir harau tayamna pangthokna kre kumhai asi Imphal ki akoibada leiba masjid sing amadi Muslim ichelinau singna namna taba mafam singda harau tayamna pangthokna ki kumhai asi Imphal ki Pauna Bazar da leiba Sadar Bazar Zame Masjid taso lining laishun galoni na pangthoki ayukta masjid asida miyam puna namaz pangthoklaba matungda kumhai asida saruk yakiba singna lengon naduna amana amabu yaifa pausal pinaki kumhai asi Khetrigao Assembly constituency ki MLA Sheikh Nurul Hasan ki Khetri awang lekai de leiba yumda so pangthoki thoram aduda Islam lining chetpa Muslim sing khak natana
tongan tongan ba lining chat pamioi singsu sarugya ki senglaba kumai asana lakpada kumai asida sarugya riba singna amana amabu yaifa pausal pina duna kudol pot sing pina ki loina angang singda MLA Sek Nurul Hasan angama mating pangduna kumai asibu harau tayamna pangthoki Idul Fitr ki min asina lakpada aina nasi yellow korupsa dumaki marakta lemina I yoganam di khalon duhe season nama di musi chanana amatto ibagi wakhalon na mang da tharaga amaga amagi marakta koraki ina lai sabagi chanabi du thuk min dana amagi ikoi ge samaj se ikoi puna manga simina du boni haiba musi chanana gi magi hen season na ba bana min si na di chokhat pa leba ga simina si hanai asigi tanja se loga Muslim ichil inaw singi khwaidagi chawba kumai ama oiriba it kumaina lakpada moirang AC ge MLA thongam santina AC asigi Muslim singna masing hena khundariba Kwakta Municipal Council amadi Kwakta Gram Panchayat ki tongan mafam singda koine chatun angang singda paisa yenkre dharmagi khenaba amadi politics ki akuba mityeng thamdana It kumaina lakpada MLA thongam santina miyam da yaifa pausal pi balunena Ramadan thagi tha ama chupna Muslim ichil inaw singna chara henduna Prophet Muhammad na chalamba awa ana tarba singi damak kathopagi yathang induna pangthokiba dharmagi oiba thabak tharam sing ado mahi chab oirasunu amadi kumai asina Manipur da khundariba mipum khudimak awa ana leitaba oirasanu haina sumhang na makataki ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗꯁꯨ ꯇꯥꯃꯤꯟꯅꯔꯤꯕ ꯖꯥꯠ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯄꯨꯟꯅ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤꯗꯨꯗ ꯏꯁꯣꯔꯕꯨ ꯑꯂꯥꯕ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯕꯨ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯁꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ amaga maraga hajinaraga amadi rajnitiki khudongchaba lawraga aduda lana tawthonaraga nunsinadabagi adu mari edo ngasi eba Idul Fitr da lakpasidagi punamak toaga aikoi ebattani eba wakhaduda nunsi sanana aikoi putta himnarasi eda Ngasigi khongchat adu MLA TS Santigi loinabi TS Sorosdini MLA office moirangi thaupuba singsu sarugyaki Malengi Muslim leibak khudingmakna tha ama chupna sakhen tha pangthoklaraba matung pangthokpa itki kumhai thobal moising idiga pangtasu kul asigi miyoi lising kayana namas sondan harau tayamna pangthoki Islam lainigi senglaba nimit asida ningol oibi singna mapamda chatna mama mapamabung mokwa singa puna samin thakminaduna angabadakina haptuna harau tayamna pangthokminei ayukta itki namas pangthoklaba matung amaga konaduna itki yaifa pausal pinaduna awa nungai Hangnaba amadi athum ahau saminaba na mapung oiba saktam oiba kumai asiga mari lenina Islamic scholar Mufti Ziaur Rahman nahai it kumai asida laira ina khunbagi anem awang leitana Jaf manana nungaiba fongdok minai araiba mina leitaba singna mating pangdun harau nungai minaba haibasi taibang seba mapu gisu apambani nungairaba kumai asi lakpasida dharma zatigi khenaba leitana amaga gi marakta nungsi sanana ingna chikna panba lamda mama ohelastanu hainasu Islamic scholar Mufti Ziaur Rahman namakhatana fungdoki Ham chupna roja helaba matungda itki harau kumaisi Allah na ikoida pirapani haiba itki thaudok asina laira ina khunba amatta oiba mityeng enghalle maramdi aikogi sadaka zakat haiba lei musalman gi sina maram oiraga laira basu itki numitsida tonna leihaude yam piksina leihaude mahoi su chaba setpa watabagi thakta nungaina haidi miyam ga tinnaba yanangai gi Allah na ikoida hukum tawrambadagi yamna paiba mi singi mayeidage pithorakpana maram oiraga laira basingsu itsi haraun amattu oina harau kumai chi yauminai Arabam nanaugi misida January police personnel sing fatana cherak pidib fawba nanaugi asibak sang logiroi misi asigi matang da akan ba khongjang kya sang silagani haina leikhidraba Arabam nanaugi madomja Arabam latana fungdorakli ngarang police na faruraga
mayumda thilakpada lektharaktuna rims hospital da laikanaba ngamdana laikhidraba sagolban kangabam leikaidigi arambam nanau chei kuntra manga gi bisi asiga mari lenena nanau gi yumda pawmi singawnaba amada arambam latana hai nanau gi misi asi yaning de kari maramdagi police na cell thoba lakpano police da cell tho sana tho habigi rule leibra nanau gi misi asigi matangda Imphal West police station gi OC da knowledge amata leramda basi yamna laibak thibani nanau gi hozik machanupa ahum lehori basi gi manungda nimit kuntrani mukta ngariba machanupa amasu yauribani miyoi amabo police na faduna pukhraga tamtina furaga hatpi bahaibasi yaning de misi asida chenariba SIG tendro amadi Magi Kongbu Atobada Father Akan Bajarak Bibiu, Marie Leneba Singna Maraleba Sing Father Fawa Sibak Sang Lokiro Hainam Hang Namakataki. SI na sakta saba Jitendro Koba Nupa Mana Magi Tim Mamal Civil de la Akanda Akwegi Yungi Nakalda Mam Toki Nakangi Lambi dagi Mabu Karamada Mabu Pon Mulaga Namaga Purakan Tauhi Betabak Se Hoi Tamo Shona Kandem Tawi Pung Tara the Gina Tarama Kaibomunda Queen Yoraba Matamda Oziki Jitendro Unaba Pang the Bagida Makta Pung Amma Makai Pung Tara the Gina Trama Kaibomung de Station Yoba Quina Pung Amma Makai Bau Nizere Matamduda Pung Amma Makai Bau Tarba Matamstama Togla Akanda Kaino Hanahai Ado Noi Pesaya Noi Kamina Heta Lokopia bro the man Hybidi language Mahai Ado Aquina Samjan Zabagi Wani Aquina Kaligino Aina Hangjaba Matamda Ma Tana Kargi Kanoto Bani Ado Aquina Magi Mapandagi Kanzaning is Auzi Kari Marangi the Makta Pulisna Sentobala Pibano Satobala Pibano Jitendrona Pumnamakse Kangani Magi Castadinina Mana Kanamta Sangangi the Vanina Imphal West or Sinadi Kesama Fair Chale Ma Pabasat Ki have a wapam of the Tambire, Aduga Wahang Amakaswang Zauge. Prisna Sento Sana Tono Haibagi Ayaba Polista Rule Libra Akoi Masimatangi Akoi Kanjaba the Wale Simakataganza. Panba Yabadi Aramam Nanau Imphal Police Station ki Staff Inspector Amanas Thana Ton Bagini Haiduna, Mayumdagi Faraga Pukraga Mayumda Amuk Hana Purakpada Lake Tarapadagi, Rims Hospital the like at Nabangamdana Lake Hidabani. Ayo, nak Kanada, pilih mini kalian ini. Ayo, Numit Ninigi Kongseta Imphal the Laklamba Tourism Amadi Donor Union Minister J. Kisan Reddy na Loktak the Paikaliba Tourism Project Singing Selam Labamatung Review Meeting Pangtok Lamnaga Ngasi Imphal Thadokre Union Minister Kisan Reddy Kongchat Manung Chenna DM College Campus Manung Dalaiba Badminton Indoor Stadium the Pangtokpa Badminton Final Match Amasu Yankee Tungda Moirangi Loktak Mapal the Leba Sendragi Classic Resort ta Loktak Pata Paikaliba Tourism Project Singi Matang da Review Meeting Ama Pangtoki Review Meeting Aduda Union Minister Kisan Reddy na Hai Loktak ta Hozik Paikaliba Tourism Project Sing Asi Mapung Fund Loishinaba Kan Bamaong da Hotnari Loktak Pad Asi Hena Masak Tokpa Ama Ohendana Malengi Mitana from Oiba Tourist Spot Ama Soidina Ohengani Review Meeting Adu Pangtoklaba Matung da Sendragi Singkong da Leba De Loktak Lek Tourism Development Cooperative Society Limited to Changduna Limited Asina Paikaliba Thavak Thoram Singing Simbagalodina Loktak ta Hi Tongduna Loktak Akoibagi Film Sing Union Minister Reddy na Yingsinki Tungda Moirangi INA Complex Leba Netaji Subhas Chandra Bose ki mitamda Lai Katuna Ikai Khomnaba Utki Loinena INA Museum Yenglaba Matungda Museum Asigi Awada Passing Athubada Menkhanaba Honagani Habigi Thazaba Piramki Tungda Vertical Transit International Airport Thunglaba Matung Nungthilpung Ama Milini Fumangaram Tabadwaida Imphal Thadoki International market lupa crore ama lakh humfunipan rom gi oigdaba cheng bora da lotuna purakiba brown sugar gram janipan ni funithoi khudeng thabida leiba 20 Assam Rifles na Imphal Mores chain ba Manipur State Transport ki bus amadagi fakat pangam kre brown sugar adu purakpani haiba mioi amana bus ki driver firm laga chain kre hadi
Hiram asigi matangda press na phongpa pau amagi matung inna ngasi numit chingba matung pung 12 makhairom taba duaida more dagi Imphal tamna thokiba registration number MN01BA0112 ase khudeng thabida leiba 20 Assam Rifles na khamlaba matung check tauki maduda cheng bag amada lotuna purakiba brown sugar yaba soft case kun fakat pangamki seng bag adubu hablakpani haiba miyoi adu driver na masak khangtok na ba honari ngaida miyoi amana driver ki mamaida khud tharamlaba matung chen kibani hari faraba drug sing adu more police station da khusinakre haina so paw asina makhatarakli Malem Pumada Thingnariba COVID-19 ki laichut asrigi ngakthoknaba achaba section thorang khara ngangna chatpinaba Mami TV ki maike degi ningsari madudi yumdagi hek sathopaga face mask opiyo mi amaga gi marakta foot taruk yaraba thambiyo mai mate khut satoin handokpiyo amadi COVID vaccine kapa yaraba sing soidena COVID vaccine kapthoktuna laichut asrigi kanaba myampuna honaminase Muslim Singi Seng Laba Kumhai Idul Fitr na lakpada maite panghal ichilinaw sing khagtadana lamdam asida khundamina riba khang umasagi marakta nusinaba amadi ing tapa lamdam ama purakpa oirastanu haina Kakching Assembly constituency ki MLA M Rameshwar na yaifa proposal pikre Wafam asingasi Kakching AC ki manung chanba sorada khundariba Muslim ichilinaw singi seng laba kumhai Idul Fitr ki thoramda saruk yakiba MLA Mayang Lambam Rameshwar na fogdokibani Idul Fitr na lakpada Kakching AC da political ki khenaba wakalon thadok naduna saukhat thorangi thabak thoram sing pangtokpada ikhoi masal pukchel manana amat oina pangtokpa ngamba oiminarasi constituency asike damak mahakna mangliba Manglan Singh thabak ta onthokpa ngamnaba miyamna su mating pangbiyo haina MLA Rameshwar na makataki Samom Chingkhai Nganbi Alai Singkhai gi misi ga mari lena ngasi arong khunau meira paibi amadi JSC ga punna arong khunau da miyam gi oiba wakat mi form ama phomkre wakat mi form adu da staruk yakiba singna misi adu yaning da form doktana kholau kya lauki loidena misi asigi postmortem report atuba matamda puthok ta bataragadi akan ba khongjang sangsingani haina JSC gi maike digi phomdorakli Tha asigi tang amada Vistapur commando gi team amana miyoi ahomdagi brown sugar kilogram ama gram nipan foizing singning mamang lekai dagi fakat pangamle hari brown sugar ga konena faraba miyoi sing adudi foizing singning dagi wairokpam robi sei nifumanga apokpa leikhitraba W mani mafam adumakta dagi sapam Rajkumar chai kunmapan apokpa leikhitraba S Somendro amadi ikau awang lekai dagi maitram Ranjit chai kunipan apokpa M Mohan kawi hari Hiramasigi matangda police tagi phangpapaw aman hai tha asigi tang amagi ayupong mapanrom tabadwaida foizing singning ward number 13 ki WDC office manakta drug puthok pusin tawre habigi akangna paw ama phangki paw adu hek phangbaga Vistapur district police ki SP ki meeting makhada Vistapur commando gi OC na luchingba team amana mafam aduda changsingki maduda hariba miyoi ahum ase brown sugar kilogram ama gram nipal ga konena fakat pangam kibani faraba miyoi ahum adu Nambol police station da khosin nakibaga loinena Makhoi sing adugi mathakta FIR amasu register tawkhre haina paw asina makhatarakli Thanlon manakta leiba khwangjin amasung Sinjwal khul anigi faunafom oiriba jai kunmanga rom suraba Belly Bridge ngarang ayukte khibadagi National Highway number 102B faunaba yadana laikre hari Presta phongba paw amagi matung inna lambi semegi port buba truck ani amuktada thong adu lana ba honarakpadagi truck sing aduga konana tektharakibani aduma pu thoidokpa asok apandi amata yaukide thong tekhiba adu athubada Atopa Pambai ama puthokna ba mafam adugi village safe amasung miyamgi mihutna NSIDCL gi official sing da paw piduna khangan karba matung atopa lambi ama sembagi thabak paikhat ba hokre loinana numit nini gi manungda NSIDCL na su atopa lambi ama semdabagi thajaba pirakle haina local gi MLA nami Mafam adugi miyamda khangan kre hari jai kunmanga rom gi mamangda VRO na sakiba Valley Bridge ase Kuirakpa amasung mapangal solakpana maram oiraga madugi mahot RCC gi thong ama sanaba thabak paikhatpa hokrabaso hauzik fawgi oinadi khumang sausinbagi mami tadri loinena hariba Valley Bridge ado fibam falaktabadagi mamangi saida repairing tawbasu leikre haina pawa sina makhatarakli
Hauki bapung kunmari asida Manipur da miyoi samani fumunga COVID test tawbada miyoi ama nauna COVID-19 positive oibagalurina state asida laina asina nabagi masing lak ama lising kuntra taret sani kunitho yaukre laina asina maram oirka miyoi amata laikidre COVID-19 command control room dagi ngasi numidang wairang pung mga fawada fangbapau amgi matung inna miyoi amatan Miyoi ama nava faduna just saukre nava farapiki apan mamasingna lak ama listing kuntra mga sobna marifudra mga saukre active case taret lady leina asina maram oirga laikitaba mi ki apan mamasingna listing ani chama kunni fagalakpagi changsa da marifudra ni panda speak mari mga ni covid leina asida gi ngakthok na balenga na paikhatpa thausil amagi makhada miyoi kaya amaso numit khudigi covid vaccine kapthokli covid vaccine kapthoki bamasing na ngasi fawda miyoi lak kunipan listing ni funipan chama marifudra ni pani Hauki bapung kunmari da ditaf oxygen cylinder samani fumunga amadi Manipur gi tongan ba na langsang singda fangan bangam kre haina COVID-19 command control room dagi fangpapaw asina makhatari Center amasung Manipur lenga no wetland ni haina lauthokraba Kharungpat asi Citizens Association for Rural Development card wabagai ngasi fawa ngak sentuna lagli adubo laibak thibadi Lanai miyoi karana senjau paiba singa manaraga mechin season naduna lam khopsinduna part asi maru fangna muthatnaba honarakpa asini haina card na thadropa cherol amana khangalagli Chief Minister N Birena Luchingba VCP lengak asina lenga ki lam khopsin basing Takhairakpa asi card ki maiki degi thagatba phongdorakli loyana kaksing district ki manung da leriba wawagai gi lo pari lising amaka chatruk pak sauba Kharungpat asi kanna balenga no bicheng sangbiu loyana hiram asi gi matang da Chief Minister da memorandum ama thazan khrabaso thabak amata paikhat pijriba asi athubada mijeng sangbinaba card ki charol asin appeal tarakli Manipur asi India ki sports ki powerhouse ni state asina international sports hub ama soidina oirakani haina tourism and donor ki union minister Z Kisan Reddy na phongdokre wafam asi union minister Z Kisan Reddy na azadi ka amrit mahotsav ka mari lenena Manipur da pangthokleba North East festival ki thoram saruk yaban lakpada phongdokhibani Numinini ki khongsata ngarang Imphal da thunglakiba union minister Z Kisan Reddy na Khumal Lampak sports complex da leiba National Sports University NSU ki temporary campus da leiba infrastructure amasung facility singing singki madugi matung azadi ka amrit mahotsav ka mari lenena pangthokpa North East Regional Sports Week ki saruk ama oina Khumal Lampak Man Stadium da sanakiba football final match yengki football match hawdopagi thoram adu da union minister Reddy na hai NSU ki thabak thoram sing mapung fana horakpa matamda malengi sports ki lamda Manipur na tomthin ngalakani university asi lingna ba center na chapchaba mafam ama yenglakpada India ki sports ki lamda powerhouse ni haina khangnariba Manipur asi khankibani University asi mapung fana loiba matamda Manipur asi lebak asi ki sanaroi singi punfam oibata natana malengi sanaroi singi punfam oirakani University asi chai anigi manungda loishina balenga na kanma bicheng thamni haina किसान रेड्डी ना मखता की आने वाले 5 साल में भी वो मणिपुर का पूरा मुख चित्र बदले मणिपुर में विकास के कार्यक्रम में रफ्तार रहे अच्छे काम मेरे को पूरा विश्वास है आदरणीय नरेंद्र मोदी जी को भी पूरा विश्वास है बीरेन सिंह जी के नेतृत्व में मणिपुर आगे बढ़ेगा Amarom da Union Minister Z Kisan Reddy na ngarang Khumal Lampak Sports Complex tagi virtual mode stekmai ta leiba interstate truck terminus sangaki Union Minister Reddy gi Manipur khongsat asigi manung chanang asi morangi INA complex amasong Loktak Pata implement toriba tourism project sing review tawbani hari Scheduled Tribe Demand Committee STDCM ki kumjali singani kunithoi kunungdoi gi miyoi nimfu humdoina saba nongna thau pugadaba executive committee gi miyoi sing khalle haina STDCM ki General Secretary K Vogendra Zitna Thopa Cherol Amana Khangalagli STDCM ki Nongna Thau Pugataba Miyoi Singh Adudi President ki Famda Diras Yumnam Working President Oina Lieutenant Colonel Laishram Lokendra Vice President ki Posta Sina Manglem Sapombai ki Amadi Kaisam Lokeshwar General Secretary Oina Kaithel Lakpam Vogendra Zit Finance Secretary ki Famda Khagokpam Kundra Amadi Publicity Secretary Oina Waikhom Anandana Chingba Miyoi Singni Hariba Firm Singh Asigi Matakta Moirangtem Naudalen Khombana Chief Patron Amadi Professor Huidrom Zenda Kumar Professor Ningthausam Ram Amadi Dr. H. Ganashyamna STDCM ki Advisor Oina Thau Pugani Haina So Vogendra Zit ki Cherol Adana Makatarakli
Manipur Students Association Delhi Masat Amadi Eastern Academy Info Anina Kusam Nadunga Sidagi May Manga Forward Humni Chupna Satakadaba Free Academic Council Program Hodokre Kanchipur Supermarket Hizigang the Labor Oriental Research Foundation the Chatariba Free Academic Counseling Program Aduda Central Universities Entrance Test CUET Thagadoriba Mahiroi Singda Free Counseling Piduna Examination Asigi Matanga Kupna Kangangani Hari Program Asiga Mari Lenina Eastern Academy Infogi Coordinator Edition Borangtem Nahai Central Universities Entrance Test CUET Asi Inau Noba Ama Oibanina Entrance Test Tabada Mahiroi Singna Thingnagadaba Kudong Chadaba Sing Adu Kohanaba Free Academic Counseling Asi Singbani Mahiroi Singna Test Asigi Maramda Kupna Kangnaba Free Counseling Asida Sarugyabiyo Haina Mahagna Makataki Sinjari Bapiki Free Academy Counseling asi Masatumadi Eastern Academy Laga Sinjaba Academy Counseling Pena Masigi Counseling asi Sinjaba Maramdi CUET Hariba Entrance Exam asi Ana Woibana Satramadi Parents na Khandaba Mayam Le Adogi Khandaba Singadu Pena is Kayuma Krakoni Health Toraga Koi Khandaba Singadu Koknaba Pena Free Academy Counseling asi Sinjabani Environment ngak sendno asangba malem ama oina balaidiba Zirivam District Friendly Environmental Warrior FEW gi thomi sina Kobru Singh kadana mafam adu dalai kuramba amadi mausagi fibam yengsinbagi khongsat amanga si lamthakre khongsat adu FEW gi life time President M Romeo amadi Zirivam AC gi MLA gi manau nupana lamthaki All Manipur United Clubs Organization Ambuko Kusam Naduna Pangtopa Kongsat Aduda Nupa Kuntra Matoi Amasung Nubi Taramapan Punamio Yankaina Sarugyari Kongsat Aduga Mari Lenina FEW gi Working President KSS Dayavantana Kongsat Asi Soingam than FEW gi Chana Kanglon Ngang Amasung Team Leader Singapore Corporation Pina Duna Mai Pakpa Kongsat Ama Ohensi Haina Fongdoki MLA gi Manau Nupana Fongdoki Bada Kobru Life from the Life Kurumba Chapagi Taramasi Matung Tarakpada Su Pangtok Minasi Lonina FEW gi Thavak Taram Sing the Su Angamating Pangani Haina Mahagna Makataki Impulse NGO Network Silong Amadi State Partner Oina Ladiba New Life Foundation Manipur na Mathang Manau Naina Chatharakba Tengbangi Polam Pibaki Sarukama Oina Technopol District Amasung Churchanpur District Khankalaba Beneficiaries Singda Ani Suba Phase ki Chana Thaknaba Polam Sing Yantokre District Singi Village Authority Yauna Mamangtha April ki Tang Kudmangatagi Food Security Food for Hunger Amadi Sustainable Livelihood ki Pandam gi Makada Program Asi Chatharaki Bani Hariba Program Asi Food Plantation Amasung Fisalon Sagi Thabak Paikat Handuna Work Culture Hengat Hanba Masana Masapo Thabak Pisaba Amadi Miyamda Kanagadaba Potok Handuna Lamdam Asiki Senmilonda Karadang Oiraba Sumating Pangnabagi Pandamda Paikat Bani Haina State ki Partner Oiriba New Life Foundation ki Secretary Dr. Lamabam Pisakna Fongdorakli All India Kung Fu Federation ki President Sifu CL Lama gi meeting makada Kung Fu Sports Association of Maharashtra gi nauna thau pugadaba sing khankre nauna thau pugadaba sing adu khanbada All India Kung Fu Federation ki President Sifu CL Lama Technical Director Manish Shankar Yadav Technical Director Sifu Selvan Tamil Technical Director Sifu Ram Karki su nauna thau pugadaba sing khanba aduda sarugya ki nauna khallaba sing Adudi President Oina C.K. Singh, Vice President Kumar Masram, Manoj Singh, Kamal Kothari, General Secretary Oina Mahesh Hore Aduga, Joint Secretary Oina Suras Naik, Nitin Varnarayan, Vaskar Sonawani, Virendra Jaiswal, Umesh Kohe, Sandeep Patil Amasung, Rahul Sarmani Hari. Arabida Maroeba Pau Amuhana Pizari. Malem ki mafo pumna magta Islam Learning Chetpa Singna Idul Fitr ki kumhai pangthok na bagong Manipur ki tongan mafam singna so harau tayam na pangthok na kre.
Arambam nanaugi misida January-ba police personnel sing faduna jerak pidriba fawba asiba haksang laukiroi. Misi asige matangda akanba khongjang kaya sangsilagani haina laikhidraba Arambam nanaugi mandomcha Arambam latana phongdorakli. Numit nini ki khongchata Imphal da laklamba tourism ki union minister Z Kisan Reddy Loktak ta paikhaliba tourism project singing selim laba matung Imphal thadokre. Seng bora da lotuna purapa international market da lupa crore ama lakh humfunipan rom ki oigitaba brown sugar gram janipan nimfuni thoi khudeng thabi ta leba 20 Assam Rafa safagat pangam kre. Mami TV ke Manipuri Prime Time News matang sa daloy zari miyang tabiri ba singbo amuka hana chan MAIBAM na krum jari. Admission open, admission open. Apollo Academy 11 Science and 12 Science. Subjects offered: Physics, Chemistry, Biology, Mathematics, English, Meitei Mayik, Home Science. Class commencement from 9 May 2022. Form issue from 25th April 2022. Address Kwakaithel Bazaar near Amuko office. Please contact 825-801-3846. Apollo Academy Common Universities Entrance Test CUET 2022. Class commencement 9 May 2022. Eligibility 12 pass or peering.